Mayambu taram nokjabaga loinana Panthoi Mangang na ikokno na khurumjari. Ngasi sumahausagu mayamgidamakta yamna nungaiba Phunga Wari ama amuk puduna lakjari. Wari asibu ibirakpana Yunisun lai khuram. Chauraba leibak amagi ningthaubu ningthau sanauton na oiduna palami. Ningthau sanauton nupi angangda yamna chokpa ningthau ama haibadu oirami. Numit kharanigi matongni konung asida thaudo ama thoklami. Masina konung ado punglanglang lami. Ngasi ningthau sanautongi marirak suba luhongbu numitni. Magi hana leiba nupi ahum adudi mathwai yamna nungairamde. Hanadagi hauna makhoi ahumsi kaya nungsinaramde. Adubu ngasi mapuroiba ningthauna nupi amaga amuk luhonggadawre haiba asidagidi makhoi ahum amata oina punsinaduna wa khanarami. Maharani ahanna aidi haisini magi luhongbase ay yawba sungam ngamloy. Aduni che ay su yawba sungam ngamloy. Ay khoi ahum layna mana nupi amaga amuk luhongba ay yawba ngamloy haisini. Asuk yamna pataba asuk yamna mamit yamba nupa asibu karino haibani ay yamna pendida. Makhoi ahumgi mapukningdo yamna sauning lami. Yawroiba I kanagi luhongba ay ne ay tumduna oina leithoklugi asuk yamna pendaba. Ise tumduna leiruba na phani ipuroiba na hanglaklagana nare haina hekta khumlaga loire. Makhoi ahumdo sauningbagi mayaina mapuroibagi marirak suba luhongba adubu yawraroi haina wa khanarami. Tanza asida ningthau sanautondo luhongbagi phijol setuna ka aduda janglei. Ka manung aduda magi nupi ahumna pulap puna leiramba adubu uraduna. Nakhoi ahumdi sida pulap leiramledana. Kaino nakhoi ahumna phirol ahanbaga amata set chadriba aduna. Hauzik phawba nakhoi ahumbu kaidawribage. Maharani ahumdo mapuroiba ningthauna hairiba wafam ado tarasu karisu khumlamde. Hai aina haribase nakhoi ahumdanine. Ngaihak leirdi ai luhonglagani. Nakhoi ahumak loini yawgadabani nafinaron seselo. Masida Maharani ahanna hoi isabi ningthau nanaw oibi aidi kokpu chikpana yadredo. Isabi ningthaugi luhongbase yawba ngamjaroi dawri. Kainoda nangi kok adabu khudakta hekda chiklakprane. Kok sikpabu matam haiba ama leibro. Khangde aidi aigi kokse yamna sikli. Mi mayam langbagi khonjel taba sina amuk ka hena sikhalle. Aine aigi kada taminna pothaduna oina leijawrage. Asi hairamlaga Maharani ahaldo makhutna makokta haifet paiduna hagwatana magi karomda changkhirami. Ningthau sanautona lehauriba magi nupi anida yengduna. Hai nasi ahalsimade makokchi ngawi haina haire. Phare ma ama pothaduna leijararsanu. Nakhoi ani yawnaba losilu thengkini. Masida Maharani ani subina. Ho isabi ningthau nanaw oibi aiso ngarang ahing supa tumdabagi ko kaise puba ngamdre tupning bana yadre. Sida tum haudrabadi ay soidana naragani. Aduna ay ngahakta tum lukhige. Isabi ningthau ay bu amo haudokpirakano. Tuminang hagda tum lukhige. Asi haiduna hagwatuna thoki ningthau sanautona. Kaino tawrishibo. Nakhoi ahumna mahabu loksinbigadabani ne. Aduga kok ngawi tumningi haina haibasibu karino. Ahum sabi Maharani da yengduna. Phare makhoi ani si yawdrasanu. Maharani ahum subi nangdi soidana yawro. Luhongbo hawgadawri. Nafinaron thuna amukta hongdo. Ho isabi ningthau ngasi kauba nongzadi ipam lamdamda thauda watho ama thoido. Ay yawdaba iyamak yadre. Aduna iso chatlani. Chatlage haiduna isi anida hairamlibani. Imana ilakre haiduna ngaiduna layramlagani. Isabi ningthau isabigi luhongbase yawba ngamjaroi dawri ihakti saubiganuko. Masu hawatuna ka adudagi thokirami ningthau sanauton tafung khangdana lehawi. Kainone ama fangle yade ama fangle yade.
ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ? ꯃꯍꯥꯔꯥꯅꯤ ꯑꯍꯨꯝ ꯁꯨꯕꯤꯗꯤ ꯃꯄꯥꯝꯗꯕꯨ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯑꯅꯤ ꯑꯗꯨꯃꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯔꯤꯁꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯤꯁꯨꯕꯤ ꯅꯨꯄꯤ, ꯃꯔꯤꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯑꯃꯠꯇ ꯍꯟꯗ꯭ꯔꯤ꯫ ꯏꯁ, ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛ ꯐꯖꯕ ꯍꯦꯜꯂꯗꯅ ꯈꯨꯠꯊꯤ ꯑꯁꯤꯒ! ꯍꯣꯏ ꯏꯆꯦ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯁꯦ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯗꯨꯅ ꯐꯥꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅꯦ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅꯁꯨ ꯇꯧꯅꯕ ꯊꯕꯛꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯨꯄꯤ ꯃꯔꯤ, ꯏꯃꯥꯏꯄꯦꯝꯃ, ꯌꯥꯝꯅꯕꯨ ꯉꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠ ꯅꯨꯄꯤ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯁꯦ ꯑꯁꯤ ꯍꯥꯟꯅꯅꯦ ꯀꯣꯠꯊꯣꯛꯂꯒ ꯐꯒꯗꯕꯅꯤ, ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯦꯟꯒꯗꯕꯅꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟꯅ ꯋꯥꯈꯜ ꯑꯃ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯔꯤ ꯁꯨꯅ ꯂꯩꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛꯄꯨ ꯄꯨꯗꯨꯅ ꯄꯨꯟꯅ ꯑꯃꯨꯛꯇ ꯀꯣꯏꯕ ꯆꯠꯂꯨꯒꯦ꯫ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯔꯣꯏ, ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯔꯤꯕꯨ ꯄꯔꯦꯡ ꯁꯥꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯔꯤ ꯁꯨꯔꯦ꯫ ꯅꯈꯣꯏ ꯃꯔꯤ ꯈꯠꯅꯕ ꯈꯛ ꯌꯥꯗꯦꯀꯣ? ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯈꯠꯅꯔꯝꯕ ꯊꯣꯛꯂꯕ ꯅꯤꯡꯊꯧ ꯑꯩꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯈꯣꯏ ꯃꯔꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯅꯈꯣꯏ ꯃꯔꯤꯕꯨ ꯄꯨꯗꯨꯅ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯅꯈꯣꯏ ꯃꯔꯤꯃꯛ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤ꯫ ꯀꯣꯛ ꯆꯤꯛꯏ, ꯉꯥꯎꯏ, ꯊꯕꯛ ꯂꯩ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯁꯦꯝꯕ ꯁꯥꯕ ꯍꯧꯖꯔꯨꯔꯣ꯫ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟꯗꯣ ꯃꯗꯨ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯥꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯔꯤꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯍꯩ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯦ? ꯆꯠꯈ꯭ꯔꯣ ꯅꯪ! ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯔꯤꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯍꯧꯏ꯫ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯟꯅ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕ꯫ ꯏꯅꯥꯎꯁꯤꯡ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯔꯤꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯃꯐꯝ ꯈꯪꯗꯅ ꯍꯨꯟꯗꯣꯛꯂꯝꯕ꯭ꯔꯥ ꯍꯥꯠꯇꯣꯛꯂꯝꯕ꯭ꯔꯥ ꯑꯃ ꯇꯧꯁꯤ, ꯃꯗꯨꯅ ꯐꯅꯤ꯫ ꯍꯨꯟꯗꯣꯛꯂꯝꯕꯗꯤ ꯌꯥꯔꯣꯏꯌꯦ, ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯕꯅ ꯑꯣꯏꯅ ꯐꯒꯅꯤ꯫ ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯥꯕꯨ ꯂꯣꯟꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗꯅ, ꯑꯩꯈꯣই ꯑꯍꯨꯝꯇ ꯉꯥꯏꯔꯦꯕ꯫ ꯃꯥꯅ ꯍꯦꯛꯇ ꯉꯝꯕ ꯌꯥꯕ꯭ꯔꯣ? ꯃꯥꯅꯦ, ꯃꯐꯝꯁꯤꯗꯅꯦ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯅ ꯃꯥꯅ ꯑꯃꯨꯛ ꯏꯄꯨꯔꯣꯏꯕꯗ ꯂꯨꯍꯣꯡꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯍꯣ, ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯄꯥꯝꯕꯒꯤ ꯅꯠꯇꯅ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ? ꯃꯗꯨ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯅ ꯀꯜꯂꯛ ꯈꯝꯕꯜꯂꯕꯅꯤꯅ ꯅꯪ ꯁꯤꯕ ꯇꯥꯕꯅꯤꯗꯣ꯫ ꯑꯗꯨꯒꯅꯦ ꯏꯅꯥꯎ ꯑꯅꯤ, ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯏꯄꯨꯔꯣꯏꯕꯅ ꯈꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ, ꯇꯨꯃꯤꯟꯅ ꯀꯣꯛ ꯍꯦꯛ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯏꯄꯨꯔꯣꯏꯕꯅ ꯍꯪꯂꯛꯂꯒꯅ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯗꯨꯕꯨ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯝꯅꯔꯨꯔꯁꯤꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤ ꯃꯔꯤꯕꯨ ꯄꯨꯗꯨꯅ ꯀꯣꯏꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯔꯤꯁꯨ ꯐꯖꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ, ꯍꯩ, ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯅꯈꯣꯏꯅ ꯑꯩꯒꯤ ꯍꯤꯗ ꯍꯥꯞꯄꯨ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯆꯥꯕ ꯀꯣꯟꯅꯅꯕ ꯍꯥꯞꯄꯨꯀꯣ꯫
Manay nupasing aduna ningthau amadi Maharani Marina chaba konanaba asa athak mayam ama haplami. Makhoi masel asumna wari sanarami. Phasai he akhoi gi ningthausi. Magi nupi mari mapupuduna koiba chatawriba. Aduni ne akhoi kamatti yaholoi hairi. Mana hi honduna makhoi marina tonghani hairi. Akhoi phawba somda nupi ama phawba thiba phangna leiri. Aduga mana mari imai pe mai shini. Hera nangi wata dudi nangna minai mana ningthau. Ningthau gi leiriba sana lupa lan thum mayam su ubada karama nupini yarakloi. Nangi bu kari leirage. Khangdra dai taw. Hadak luhongliba mari shuba Maharani isimade masak fazana fazai. Haanagi hum asidagi mana yam sathina fazaba hele. Hoine ai shu adumna khalamli bani. Magi masaksi mayamdagi top top na fazai. Yamna fazai da aigi mitna ubadadi. Hai nakhoi bo chana thangnaba pot zai dubo hapa loirabra. Loijare ningthau. Loirabadi fare fare. Aina numit nini humni koi bichakringe asida. Nakhoi mayamna aigi konung ase yamna seksina senaduna leiramgadabani ko. Phagani ningthau. Ningthau sanau tona imungda amuk changduna magi nupi mari bu kauthok Hai nakhoi bo hobjik phawba loisinba loijibran he. Matam se yaukhrene. Ngarang na aduk ngana. Khara ngana langu ko. Khara ngana jasi haina phajana haikhraga. Mari sabi Maharani da thogle aduga. Isabi ningthau loijare loijare. Aidi loijare. Nasi ahum adubo loijriba jalo. Makhoi ahum di punaka aduda leiri amuk haini. Soibi yadeko. Hoi hoi tami na chatnarasi. Tanza hek phangbaga mabu hekta haladabani. Makhoi ahumgi mafamda handagi koiba chatpagi matang tanza asi lauduna mari sabi Maharani bo hadoksi haina chapyungna lepnakhre. Makhoi ahum mapanda thoglei ningthau sanau tona makhoi ahum bo yengduna. Nakhoi ahum bo kuimalene. Ho loijare chatnaba tawrasi. Hoi hoi lao chalasi. Ningthau sanau tona mang thaduna makhoi marina tungda inaduna thogle. Leiriba hithangpham adu tamna chatli. Hithangpham aduda ningthau sanau tona tongba yamna sangba yamna phajaba hi adu khamduna leirami. Maduda yengduna hi sida nakhoi mari kakhalo. Maharani han nangna hana kakhalo. Asum tauna makhoi mari do paring sana phamle. Ningthau sanau tona hi gi maningda leptuna hi holami. Asumna makhoi mangagi koibagi khongchat ado chatpa horami. Turel maril aduda hi hongatuna asum chatlami. Ayuktagi satpana haujikte nongthilgi matam yaurakle. Phana yamna chatle maphamdo lamhangni. Masida ningthau sanau tona magi nupi mari bo yengduna. Nakhoi bo wadribra. Aidi hi honbage khudang kase loina sithare. Ngahaktang mapham swaisida pothasi haibra. Masida ani suba Maharani na. Ho isabi ningthau waraga nang ehak pothabiu. Nanaw akhoi na hi honjage. Phari adudi nakhoi marina amuk hi holo. Maharani marina makhuta nau paiduna hi holami. Makhoi marina adumna holakpa adudadi hi do jara jara hekta chengkhat khirami. Ningthau sanau ton maphamdugi phajaba singdo yengduna mahak chali. Maharani ahal ahomdo mapureba laikhibana wadi amata ngangba yadredo. Tumina laiduna makhoi do asum hi holami. Asum na ngahak makhoi mari na hi holaba matungdadi numit makol changkhri. Maharani ahal na mapuroibada. Iningthau numisu makol changkhri. Ngahak leirabadi soidana mamsingkhragani. Aduna mafam saba ama yengduna pothanaba tahorasi. Hoi maduna phagani. Asumna hainaduna mafam saba ama yengduna hido thaujinduna khamle. Makhoi mangamak loina kumthare turen mapal aduda uzau ani khak hauri. Ningthau sanau tona makhut thinduna. Asida hauriba uzau asigi makhada oina hekta potharasi. Chanaba mayom ama paikhatuna makhoi manga kare. Ukha amadana ningthau sanau tona leiri. Aduga ukha amadana makhoi Maharani marina leiri. Chaba yaba kari karino khara makhoi chare. Chaba loiraba matungda
ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯔꯤꯕꯨ ꯌꯦꯡꯗꯨꯅ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯤ ꯍꯣꯟꯗꯨꯅ ꯀꯣꯏꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯁꯅꯥꯎꯇꯣꯟꯗꯨ ꯎꯈꯥꯗꯨꯗ ꯃꯅꯝ ꯉꯥꯊꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯔꯤꯁꯨꯕꯤ ꯃꯍꯥꯔꯥꯅꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯨꯝꯕ ꯁꯥꯁꯤꯟꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯃꯇꯝꯗꯣ ꯄꯨꯝꯃꯝ ꯃꯝꯂꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯍꯨꯝꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯋꯥ ꯍꯥꯏꯅꯩ ꯃꯍꯥꯔꯥꯅꯤ ꯑꯍꯟꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯑꯅꯤ ꯏꯄꯨꯔꯣꯏꯕ ꯐꯪꯂꯦ ꯅꯤꯡꯉꯥꯏꯗꯅ ꯅꯥꯈꯣꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯦ ꯐꯪꯂꯦ ꯇꯨꯝꯈ꯭ꯔꯦ ꯃꯥꯅ ꯇꯨꯝꯈ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯠꯍꯧꯔꯁꯤ ꯃꯥꯕꯨ ꯍꯣꯏ ꯏꯆꯦ ꯑꯗꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯁꯦ ꯃꯁꯤꯒꯤ ꯐꯤ ꯑꯁꯤꯅ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯤꯗ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯍꯥꯠꯂꯁꯤ ꯃꯥꯅ ꯂꯥꯎꯔꯛꯑꯗꯤ ꯃꯈꯧꯔꯤꯗ ꯆꯦꯠꯅ ꯀꯤꯁꯤꯟꯕꯅꯤꯅꯅꯦ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯥꯎꯕ ꯉꯝꯂꯣꯏꯗ ꯍꯦꯛꯇ ꯍꯥꯠꯂꯗꯕꯅꯤ ꯃꯥ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯃꯇꯝꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯠꯍꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯗꯨꯅ ꯐꯤ ꯑꯃꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯨꯗ ꯆꯦꯠꯅ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯀꯟꯅ ꯃꯦꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯣ ꯉꯥꯏꯍꯥꯛ ꯃꯈꯣꯡ ꯃꯈꯨꯠꯇꯤ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯁꯤꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯩ ꯍꯧꯖꯤꯛꯇꯤ ꯃꯥ ꯁꯤꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯃꯁꯤꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤꯗ ꯊꯥꯗꯈ꯭ꯔꯁꯤ ꯇꯨꯔꯦꯜꯗ ꯊꯥꯗꯕꯗꯤ ꯌꯥꯔꯣꯏꯌꯦ ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯏꯗꯅ ꯇꯥꯎꯈꯠꯂꯛꯀꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯑꯍꯨꯝꯁꯨꯕꯤ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯗꯨꯅ ꯁꯨꯝꯗꯧꯔꯁꯤ ꯏꯆꯦ ꯁꯣꯝꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯣꯡꯕ ꯃꯔꯛ ꯑꯁꯤꯗ ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯄꯨꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯔꯁꯤ ꯃꯗꯨꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯤꯔꯕ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕు ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯣꯡꯕ ꯅꯔꯛ ꯑꯗꯨꯗ ꯊꯥꯡꯗꯨꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯂꯝꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯁꯤꯗ ꯂꯩꯖꯍꯧꯔꯁꯅꯨ ꯁꯥ ꯀꯩ ꯂꯥꯛꯂꯒ ꯆꯥꯖꯈ꯭ꯔꯁꯅꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯥꯠꯂꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯌꯦꯡ ꯏꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯏꯆꯦ ꯑꯗꯨꯗ ꯏꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯣꯏꯊꯤꯒ ꯊꯤꯕꯗ ꯑꯃꯨꯛ ꯐꯪꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯀꯩꯁꯨ ꯊꯤꯔꯣꯏꯗ ꯊꯤꯔꯕꯁꯨ ꯀꯩꯁꯨ ꯐꯪꯂꯣꯏ ꯍꯣꯏꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯥꯖꯤꯜꯂꯒ ꯂꯣꯏꯔꯦ ꯀꯥꯎꯅꯤꯀꯣ ꯅꯈꯣꯏ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯀꯥꯎꯖꯔꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯎꯖꯥꯎ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯎꯈꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟ ꯉꯟꯇꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯅꯣꯡꯉꯥꯜꯂꯝꯂꯦꯗꯅ ꯁꯤꯗꯤ ꯅꯥꯀꯜꯗ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯍꯩ ꯅꯣꯡꯉꯥꯜꯂꯤꯅꯤ ꯅꯈꯣꯏꯕꯣ ꯍꯧꯒꯠꯂꯣꯅꯦ ꯅꯈꯣꯏꯕꯣ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯎꯈꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯈꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯎꯔꯤ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯨꯝꯈꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯑꯃꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯋꯥꯠꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯍꯤ ꯋꯥꯠꯂꯤꯕ ꯑꯁꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅꯤꯅ ꯃꯥꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯍꯧꯗꯣꯛꯏ ꯃꯍꯥꯔꯥꯅꯤ ꯑꯍꯨꯝꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯅꯤꯡꯊꯧꯅ ꯃꯈꯣꯏꯗ ꯍꯪꯉꯤ ꯍꯩ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯤ ꯃꯥꯁꯤꯗ ꯂꯩꯇꯦꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯕꯣ ꯍꯣꯏꯅꯦ ꯂꯩꯇꯦꯅꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯃꯥꯕꯣ ꯍꯥꯏꯐꯦꯠ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤꯖꯤꯟꯅꯩ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥ ꯀꯗꯥꯏ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯍꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯇꯨꯝꯂꯤꯉꯩꯗ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ ꯍꯩ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯕꯨ ꯑꯝꯇ ꯊꯤꯌꯨ ꯃꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯍꯟꯅ ꯑꯍꯤꯡꯗ ꯃꯥꯡꯈ꯭ꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯁꯦ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯃ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ ꯃꯥꯅ ꯏꯅꯤꯡꯊꯧꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯑꯗꯨꯅꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯑꯣꯜꯍꯟꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯑꯁꯦꯡꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯐꯝ ꯊꯣꯛꯏꯅ ꯃꯥꯕꯣ
Ningthau Sanauton magi wakhal wai mafam adawaida koyeng yengi adubu magi nupi atombi adumadi laiba ude Maharani ahanna Mabu phatna yamna thirabaso thiba phanglaroi Isabi ningthau aikhoi chatba thengnabani chatlasi inaw sing hida ka khalasi lao Makhoi ahum do hida ka khatki Ningthau Sanauton koyeng yengduna le Maharani repeat Maharani nangbu kadai di chatpagini Maharani ahum na mabu amukawri Ningthau Sanauton hi aduda ka khale ai makhata na koiba chatpa pamtre yum lom da halasi Asi haiduna hi du mamai leithoi Maharani ahanna Kaino haibiriba dubo hi si mamai leithokpi gano asum leithokri koiba chatni haiduna lakwa natro kaino tawriba sibo Nupi chalagumsi ai thawai yamna nungaitre aina mabu luna chana tawduna thabiraka mahana mu mafam kaidi chakhribano magi damak khalaga koiba chatba asi toklasi hairibro ngasigidi toklasi kona mu chalasi Ningthau Sanauton na mayum konunglomda hi adum honkhri makhoi Maharani ahum dodi mathamoi nungda yamna harau jarami mathamoi nungda haije hausikti yamna nungaire maso sikre kalaktum peli sta kagi machinja oija horo asum hi holakpana nungthalgi matamdoda mayum konung yore hi adu hek khambaga ningthaugi manai kaya senselei manai nupa amana ningthauda iningthau kaidobire ngarang ta koibani haina chakhraga ngasi halaklibadi hi sida yawriba posai silo silo hi duda amuk yengi Maharani ahum ta yauduna leiribada uraduna iningthau ngarang na Maharani mari shikib repeat iningthau ngarang na Maharani mari shukibani hausina ahum ta oiriba sibu kamdauribano Maharani atombina kadaldi chakhrabage Ningthau Sanauton do kari sukhomdana konung manungda papap changkhirami Maharani ahum do hidagi kumtharei manai nupa amana hangi Maharani atombibu kadai da lehorabage Masida Maharani ahanna sumna khumi Hai masida nangi karin thaulei tumina layo na thau tawko Asi hairamduna makhoi ahum changkhirami manai nupa singa duna haina hawi kori khondano sina ngarang ta luhonglakiba Maharani aduna mafam kaida thamlano jano Itaw ibungo makhoi gi wari se aikhoi khangdrada Itaw masigi Maharani ahumse mabukti phana phatabani thaina di makhoi ahumse yamna yengthina khibani adubu karama matamda punsina khribano haiba khangaude tap napkhai punsina duna layamne aduni ni yamna nungsina khriba amana mu hari aina sung khanbada hadak Maharani adombi asina luhongkhiba adudagi oiramgani haina khali madumaksu oiramni khangdrada ai Maharani amana kadaida yengba taridana makhoi singna hi aduda yawriba posai singdo amuk makhada thangthei Ningthau Sanautona wakhalwana magi ka manungde hek changbaga leiba phamjau adugi mathakta magi nupi Maharani atombina phamduna layamni bodo hek ui madubu ubada Ningthau Sanauton khangpre khangi nangdi sida matau karamna aidi waman khraduna ngaiha putum thokluri hayo nang matau karamna masida layamni ba ada nang leramdre haidana kayada wana koi thi aduga nang sida hayo karamna no aidi ngarang adom konung tamna hallaba aina hawdoklaga haige haina tawbasu nangna ningaidana tumduna lehawba aduda hawdoklamdraba hairisibu magi masada ingangakpa ama phawrami ai ise khoigi manakda amuk changlukhige Ningthau Sanauton do ingangakna magi nupi atombibu yengduna lehawi somdana makhoi Maharani ahum do kaduda phamduna noktuna leirami haujikti kamdawi mahak siridana nungaire nungsidaba magi masakta amuk hana uba phanglaroi ni ko nungaire aidi yamna nungaire
ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯅ ꯂꯩꯅ ꯂꯨꯍꯣꯡꯅꯤꯡꯀꯣ ꯍꯣꯔꯦꯟꯗꯤ ꯏꯅꯥꯎ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯗꯨꯝ ꯆꯥꯁꯤ ꯃꯥ ꯁꯤꯕꯒꯤ ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯦ ꯑꯗꯨꯗꯤꯅꯦ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯃꯄꯥꯟꯗꯒꯤ ꯃꯅꯥꯎ ꯃꯍꯥꯔꯥꯅꯤ ꯃꯔꯤ ꯁꯨꯕꯤꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯎꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯥꯕꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯗ ꯃꯔꯤ ꯁꯨꯕꯤ ꯃꯍꯥꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯏꯆꯦ ꯈꯣꯏ ꯍꯟꯕꯤꯔꯛꯂꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯠꯐꯝ ꯊꯩ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯀꯩꯅꯣ ꯏꯆꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯥꯁꯤꯟꯅꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯑꯩꯕꯨ ꯀꯤꯔꯤꯔꯣ ꯑꯩꯁꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯏꯆꯦ ꯑꯍꯨꯝꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯍꯨꯟꯇꯣꯛꯄꯤꯔꯦꯗꯣ ꯏꯆꯦ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯉꯕ꯭ꯔꯥ ꯂꯥꯏꯕꯛꯅ ꯐꯗꯨꯅ ꯑꯩ ꯁꯤꯍꯧꯗ꯭ꯔꯦ ꯑꯩ ꯍꯤꯡꯍꯧꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯀꯣꯅꯨꯡ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯂꯕ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯅꯪꯗꯤ ꯁꯤꯈ꯭ꯔꯕꯗꯨꯗꯤ ꯑꯩꯗꯤ ꯁꯤꯗꯦꯅ ꯍꯣꯏ ꯏꯆꯦ ꯍꯣꯏꯅꯕꯨꯗꯤ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯦ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯤꯠꯀ ꯌꯦꯡꯅꯩ ꯀꯝꯗꯧꯕꯅꯣ ꯁꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯏꯅꯥꯎ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯖꯈ꯭ꯔꯦ ꯅꯪꯅꯦ ꯋꯥꯐꯝ ꯑꯁꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯈꯛ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯏꯄꯨꯔꯣꯏꯕꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯄꯥꯝ ꯌꯧꯒꯅꯤ ꯅꯪ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯣꯛꯄꯤꯔꯣꯏꯗ ꯑꯩꯒꯤ ꯁꯛꯁꯦ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯐꯔꯦ ꯏꯆꯦ ꯍꯣꯏꯁꯨ ꯋꯥꯔꯝꯂꯒꯅꯤ ꯐꯖꯅ ꯄꯣꯊꯥꯕꯤꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯑꯍꯨꯝꯗꯣ ꯋꯥ ꯑꯃꯨꯛ ꯈꯟꯅꯍꯧꯏ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯤꯡꯂꯝꯂꯤꯕ ꯑꯗꯨꯅꯤꯅꯦ ꯏꯆꯦ ꯃꯥꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯁꯤꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯛ ꯊꯥꯖꯗꯦ ꯑꯩꯁꯨ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯏꯆꯦ ꯃꯥꯒꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯊꯋꯥꯏ ꯍꯥꯏꯕ ꯑꯣꯏꯔꯝꯂꯣꯏꯗ ꯊꯋꯥꯏꯅ ꯁꯨꯃꯥꯏꯅ ꯏꯃꯨꯡꯗꯒ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯈꯪꯗꯦ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯦ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯏꯆꯦ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯉꯔꯥꯡꯒꯤ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯨꯟꯗꯣꯛꯂꯝꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯣ ꯉꯥꯏꯈꯣꯗ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯆꯠꯂꯨꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯑꯩꯗꯤ ꯃꯥꯡꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯁꯤꯔꯝꯗ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯅ ꯀꯃꯥꯏꯅ ꯈꯣꯡꯅ ꯂꯥꯛꯇꯣꯏꯕ ꯂꯥꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯍꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯊꯣꯛꯂꯤꯕꯅꯤꯅꯦ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯂꯨꯗꯧꯔꯤꯀꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯇꯝꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯥꯏꯕꯕꯨ ꯁꯣꯏꯗ꯭ꯔꯕꯅꯤꯅꯦ ꯅꯪꯕꯣ ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ ꯑꯗꯨꯗꯤ ꯏꯆꯦ ꯃꯥꯕꯨ ꯑꯃꯨꯛꯀ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅ ꯐꯒꯅꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯍꯥꯠꯁꯤꯒꯦ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯋꯥ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯔꯝꯃꯤ ꯁꯦ ꯁꯨꯝꯗꯧꯔꯁꯤ ꯆꯥꯅꯕꯗ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯃꯥꯕꯨ ꯍꯦꯛꯇ ꯍꯥꯠꯂꯁꯤ ꯃꯗꯨꯅ ꯐꯅꯤ ꯃꯥꯕꯨ ꯍꯥꯠꯇꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯌꯦꯡꯒꯦꯕ ꯍꯟꯗꯛꯇꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯁꯤ ꯍꯥꯏꯅ ꯋꯥ ꯂꯦꯞꯅꯈꯤꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯊꯟꯇ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯆꯦ ꯑꯍꯨꯝ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯗꯀꯣ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯕꯨꯗꯤ ꯐꯔꯦ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯔꯒꯦ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯋꯥꯍꯪ ꯀꯌꯥꯅ ꯌꯣꯝꯃꯤ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯍꯤꯞꯂꯤ ꯍꯣꯏꯗ ꯃꯥ ꯑꯣꯏꯖꯔꯝꯂꯁꯅꯤ
Masakso chap mani sibu. Mana sida leiramba sida ay nangakpagi wani. Ma oiramgani da. Asumna nong manini haujingkre Maharani ahumdo lona wata na balepte. Ka aduda makoy ahum amuka suwata nari amana. Kamdaw sige. Ngasi hayangi manung asida hekta hat na batawrasi. Ho ise ay na ne huga loy na tharang tawduna thamlabani. Mana chanaba amada kok hek hapchilaga pizarasi. Aduda inawsa ipurayba ningthawna mahak kamaya tawraga siri no haina hanglaklabadi kamdawba. Hera adugidi khangde haraga loire. Khangde haba wahay asina isam samle. Pharini adudi hekta hu haptuna pizarasi. Wa kaya tanarama matungda hu haplaga pizarasi haina hainari. Mathangi numitni Maharani ahumna yamna hauba chana thaknaba kaya ama semlami. Makhoygi marakta Maharani atombidi yaude. Ningthaw sanawtona sakhumda changi magi nupi ahal ahumna chak thonglibado uraduna. Ngasidi nakhoy ahumna chak thonglabra. Aw aikhoy na thongli. Nanaw nupi atombidi madi udena. Magi kada leiramgani. Masu yaholu yadro. Isabi ningthaw mado haksangamde haibara kainoma haibani. Mabo haksangamdraga aingonda karisu haidena. Chai sangsi thongba loijari chabi na batawbiro. Hoi aine chak lamana loirabani. Ningthaw sanawton chak chaba hawi magi nupi ahumna yamna hauna thongba mathelu koi adubu yamna hauna charami. Nakhoy ahumna ngasi thongba isang sidi onthokna hawkreda. Isabi sang hapla khora yarni exina ogle. Ningthaw sanawton chak chaba loredana hawgatkre mapurebana hek thokibaga makhoy ahumna amu asumna haini. Magi insang saruk asida hudo hekta haphaurasi aduga pizarasi. Hoi ji. Manaw nupi atombigi insang saruk aduda hu hapjenduna nokhairami. Maharani ahanna manaw nupi bu kauba magi kada changlami. Inaw ise khoina chak loire. Ise khoiga puna chak saurasi. Ise aidi chak pu chaningrida. Kaigina madudi. Ise khoina ngaga thongli. Yamna hawdoi jani. Ise khoiga puna charurasi lao. Asumna hanjin na hairabada. Hoi iche charurasi. Makhoy ani sakhumda changle ani subi Maharani na. Aduda famlo ise na chak thangdok piraklage. Asi haiduna sa insang thangdoi. Hu hapa insang saruk aduna manaw atombigi ohelami. Asum tauna makhoy mari chak chaba hawi. Mari subi Maharani do chak chaba hawbaga masil maray do yamna lenglaklami. Ikhang hawdana machildagi kongkol mayam tholaktuna laymayda haithakirami. Ahum subi Maharani na hu hapa insang do mafam amada haidoktuna atopa chaba yaba insang ama oina sindoklami. Makhoy ahum do kapsanaba hawri. Inaw kari matawno nang natawriba asibo. Makhoy ahumna asumna kapagi makhol asibo ningthaw sanawto ni hektarami. Haigi nupi sina kapriba sina kari tawba yarbuzana. Asi haiduna sakhum tamna thuna yangna chatli. Hanna yengluba matamda magi nupi atombina masilda kongol mayam ama thoktuna siduna taduna lairibado mahak urami. Mahak su kappe Maharani ahumdaso hena kapsanare. Ningthaw sanawto na hangi. Mataw karamna mahak na sibuna. Aikhoy isilinaw maripuna chak chaminarambani. Ikhang hawdana asumna waikre. Isegi inaw nuksibi se namit panglo nang natawriba sibo karino. Ningthaw su kappe ngahaki matungda mari subi Maharani ki asiba hagsanga do laibak tawduna layron chankirami. Maharani ahumdo haraw na changlei noktuna wari sani. Aduni mangambra hawjikti aikhoy ahumna mabu halidana nungaire siduna laibak manungda phangjingkhre. Hawjikti ma amuk hana hingba yararoi. Nungaire wai ama hek sangi ipureibana so thajakre.
ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕ ꯌꯥꯔꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯐꯝꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯁꯦꯛꯈꯤꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯝꯖꯥꯎ ꯃꯊꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯔꯤꯁꯨꯕꯤ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯎꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯅꯪꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯔꯤꯁꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯑꯩꯅꯦ ꯅꯅꯥꯎ ꯑꯩꯅꯦ ꯅꯪꯒꯤ ꯇꯥꯂꯣꯏ ꯃꯔꯤꯁꯨꯕꯤꯅꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ ꯍꯥ ꯑꯩꯕꯣ ꯑꯩꯗꯤ ꯁꯤꯗꯦꯅ ꯍꯧꯖꯤꯛꯇ ꯁꯤꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯤꯕꯗꯨꯗꯤ ꯑꯩꯗꯤ ꯁꯤꯗꯤꯌꯦ ꯑꯩ ꯁꯤꯗ ꯐꯝꯂꯤꯕ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟꯗꯨ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯦꯟꯅꯗꯨꯝ ꯉꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯐꯝꯗ ꯊꯦꯡꯅꯔꯤꯕ ꯑꯉꯛꯄ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯩꯊꯈꯤ ꯃꯍꯥꯔꯥꯅꯤꯅ ꯑꯩꯅꯦ ꯏꯆꯦ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯐꯠ ꯍꯦꯛ ꯌꯦꯡꯈꯠꯂꯨꯕꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯥꯕꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯁꯤꯈ꯭ꯔꯕ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯁꯤꯗꯤꯌꯦ ꯍꯧꯖꯤꯛꯇ ꯁꯤꯗꯨꯅ ꯅꯪꯕꯨ ꯂꯩꯅꯨꯡꯗ ꯐꯨꯝꯈ꯭ꯔꯗꯨꯗꯤ ꯑꯩꯗꯤ ꯁꯤꯁꯨ ꯁꯤꯗꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯅ ꯌꯥꯝꯅ ꯍꯥꯠꯂꯕꯁꯨ ꯑꯩꯗꯤꯅꯦ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯕꯤꯔꯣꯏ ꯍꯥ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤꯁꯤꯅꯦ ꯑꯩ ꯑꯃꯨꯛ ꯎꯕꯗ ꯅꯈꯣꯏ ꯑꯍꯨꯝ ꯂꯣꯏꯅ ꯉꯛꯂꯦ ꯅꯠꯇ꯭ꯔꯥ ꯅꯪ ꯀꯅꯥꯅꯣ ꯑꯁꯦꯡꯕ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯈꯣꯏꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯐꯔꯦ ꯑꯩ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯋꯥ ꯇꯥꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯥꯁꯨ ꯐꯝꯊꯩ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯅꯪꯅ ꯀꯣꯛꯍꯜꯂꯣ ꯐꯔꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯣꯛꯅꯕ ꯑꯩ ꯍꯥꯏꯔꯒꯦ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯑꯩꯗꯤ ꯂꯥꯏꯅꯤ ꯍꯥ ꯅꯪ ꯂꯥꯏ ꯍꯥꯏꯕ ꯃꯈꯣꯏ ꯂꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯏ ꯅꯣꯡꯃ ꯑꯩꯅ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯎꯊꯣꯛꯈꯤ ꯑꯩ ꯃꯥꯡꯕ ꯉꯝꯈꯤꯗꯦ ꯃꯥꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯂꯝꯗꯦ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯈꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯃꯥꯅ ꯂꯣꯏꯅ ꯂꯤꯊꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯤ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯁꯣꯡꯂꯕ ꯅꯔꯛ ꯑꯗꯨꯗ ꯍꯨꯟꯗꯣꯛꯈꯤ ꯅꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯕ ꯅꯥꯏꯗꯦ ꯃꯐꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯑꯩ ꯂꯩꯈꯤ ꯑꯩꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯅꯈꯣꯏ ꯂꯣꯏꯅ ꯉꯛꯈꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯑꯃꯨꯛ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯕ ꯅꯥꯏꯗꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯐꯠꯇ꯭ꯔꯕ ꯃꯍꯥꯔꯥꯅꯤ ꯑꯍꯨꯝꯗꯨ ꯋꯥꯈꯜ ꯇꯥꯔꯤ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯅꯅꯥꯎ ꯑꯩꯈꯣꯏ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯔꯥꯟꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯏꯁꯥꯕꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯉꯥꯛꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯈꯜ ꯇꯥꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯅꯤꯡꯊꯧ ꯁꯅꯧꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯕꯨ ꯉꯥꯛꯄꯤꯔꯤ ꯂꯥꯏ ꯑꯣꯏꯕ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯀꯥꯏꯐꯝꯗ ꯆꯠꯈꯤꯔꯝꯃꯤ